ngarang Janimsa nongna mioi 13 COVID-19 positive oiba thengnakibaga loinana hauzik fawada Manipur da laina asana naba apunba masing chamaga nifu humdo yokre masigi manungda mioi yankhai layengbadagi fagalakpaga loinana active case masing marifu 10 leiri lamdam asada COVID-19 thengnanaba khwaidigi laiba pambai oina micham miyamna yumdagi mapan thokpa amadi miyam tinba mafamsingda chatpada suksoi soidana marks upiu haina Chief Minister N Birena appeal tawkhre yumthang nariba state Assam da COVID-19 positive oiba masing nongmanongmagi hengalakpa leptri ngarang state aduda mioi 13 nongna laingbadagi fagalaktuna apunba discharge tawkhiba masing chamngaga mapan yokre hauzi fawada state aduda positive oiba masing lising aniga chamaga yankhai humdoi yokhibaga loinana active case na lising amaga chatruk ka kuntra tare leiri Delhi ki hospital singda leiriba layong uthoktawa amadi aruba fibam mayoknabada COVID-19 patients sing admit tawraba matung pung kunmari ki manungda discharge tawnaba Delhi lengakna order ama thoktuna khangankhrai Delhi ki Health Secretary Padmini Singlena thokiba order adugi matung inna asigumba patients sing asi home isolation ki damak discharge tawgadabani amadi karigumba home isolation da farak tarabadi COVID care center natraga COVID health center singda thamgadabani hairi Manipur Commission for Protection of Child Rights MCPCR na Imphal Samadi West ki quarantine center singda leiriba chahi 19 makha ki angang singna kari karamba fibam da leiriba ge haibadu hakthengna chatuna yengsinkrei yengsin khongchat aduga mari leinana MCPCR ki chairperson Sumati Bala Ningthaujamna National Commission for Protection of Child Rights NCPCR na pirakpa yathang amaki matung ina MCPCR na ngasi ki khongthang asi lokhatpani haiki World Environment Day palan thauram ka mari leinana Ward Development Committee Kumbi Ward number 9 na Citizens Welfare Association Kumbi ka khusamnaduna association asigi Kumbi Ward number 9 da leiba office ki akoibada ujara sing thakre